ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯁꯛ ꯐꯖꯕ ꯃꯃꯧ ꯄꯥꯝꯕ ꯃꯀꯨꯕꯣꯛ ꯇꯣꯅꯧ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯣꯅꯤ ꯆꯤꯔꯨ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗꯅꯤ ꯇꯣꯅꯧ ꯀꯧꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯅꯧ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ, ꯏꯅꯥꯛ ꯈꯨꯜꯂꯤ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯀꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯏꯖꯠ ꯇꯧꯅꯔꯝꯃꯤ꯫ ꯇꯣꯅꯧꯒꯤ ꯃꯃꯥ ꯇꯣꯝꯕꯤ ꯁꯅꯥꯅ ꯃꯆꯥꯅꯨꯄꯥ ꯇꯣꯅꯧꯗ, "ꯍꯥꯏ ꯏꯕꯨꯡꯉꯣ, ꯍꯧꯒꯠꯂꯣꯅꯦꯍꯦ! ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯔꯥꯡ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤꯗꯨꯕꯨ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯍꯥꯏꯁꯤꯕꯣ? ꯊꯥꯗ꯭ꯔꯗꯤ ꯃꯁꯛ ꯏꯊꯤ ꯊꯤꯔꯒ ꯑꯩꯉꯣꯟꯗꯒꯁꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯁꯥꯔꯤ꯫ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯨꯕꯨ? ꯅꯨꯄꯤꯗꯣ ꯄꯥꯝꯗ꯭ꯔꯒꯗꯤ ꯐꯖꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯃꯤꯁꯨ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯕꯅꯤꯅ ꯏꯀꯥꯏꯔꯝꯃꯅꯤ." "ꯏꯀꯥꯏꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯔꯁꯨ ꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯗꯣ? ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤ." "ꯍꯥ, ꯅꯪꯁꯤꯗꯤꯀꯣ! ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯄꯥꯟ ꯊꯣꯛꯄ ꯏꯀꯥꯏꯔꯝꯃꯅꯤ꯫ ꯑꯗꯨꯅ ꯍꯦꯟꯅ ꯐꯔꯕꯅꯤ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯇꯅꯕ꯫ ꯅꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯃꯤꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ꯫ ꯍꯌꯦꯡꯋꯥꯏ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅꯅꯦ ꯑꯊꯤꯕꯤ ꯅꯨꯄꯤ ꯐꯪꯒꯅꯤ." "ꯏꯁ, ꯀꯩꯗꯧꯕꯩ ꯐꯪꯗꯣꯏꯕ? ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯒꯗꯕ ꯃꯍꯥꯛ ꯑꯗꯣ ꯃꯁꯛ ꯑꯗꯨꯗꯤ ꯈꯨꯜꯁꯤꯗ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯂꯩꯇꯦ." "ꯏꯕꯨꯡꯉꯣ, ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯕꯅꯤ꯫ ꯀꯅꯥꯅ ꯈꯪꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯅꯈꯣꯏ ꯑꯅꯤ ꯀꯥꯏꯅꯔꯗꯤ?" "ꯑꯦ, ꯀꯩꯒꯤ ꯀꯥꯏꯅꯗꯣꯏꯕ? ꯑꯩꯈꯣꯏꯅꯤꯗꯤꯅꯦ ꯁꯨꯛꯀꯥꯏ ꯀꯥꯏꯅꯔꯔꯣꯏ, ꯊꯨꯡꯅꯔꯗꯕꯅꯤ." "ꯍꯣꯏꯅꯦ, ꯊꯨꯡꯅꯒꯗꯕ ꯑꯣꯏꯔꯗꯤ ꯐꯔꯦꯅꯦ꯫ ꯑꯗꯣ ꯍꯧꯒꯠꯂꯨ, ꯏꯃꯥꯅꯦ ꯀꯩꯊꯦꯜꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ." "ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯧꯒꯠꯂꯒꯦ ꯏꯃꯥ." "ꯐꯔꯦ ꯐꯔꯦ, ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯁꯅꯥ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯇꯣꯅꯧꯒ ꯅꯨꯡꯁꯤꯅꯔꯤꯕꯤ ꯂꯥꯡꯂꯦꯟꯅ ꯇꯣꯅꯧꯗ, "ꯃꯤꯗꯤ ꯃꯁꯛ ꯐꯖꯕꯅꯤꯅ ꯅꯨꯄꯤꯁꯤꯡꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦ ꯍꯥꯏꯕ ꯄꯥꯎ ꯌꯥꯝ ꯇꯥꯏ꯫ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯤꯕꯣ." "ꯏꯕꯦꯝꯃ, ꯄꯥꯈꯠꯀꯅꯨ. ꯑꯩ ꯅꯪ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯅꯥꯁꯨ ꯄꯥꯝꯗꯦ꯫ ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯄꯥꯈꯠꯂꯤꯅꯤ꯫ ꯅꯁꯛꯅꯦꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯃꯨꯛ ꯐꯖꯔꯤ꯫ ꯑꯩꯗꯤ ꯅꯪꯕꯨ ꯉꯁꯤꯃꯛ ꯌꯨꯝꯗ ꯄꯨꯅꯤꯡꯉꯕꯅꯤ." "ꯑꯁꯦꯡꯕ? ꯉꯁꯤ ꯆꯦꯜꯂꯁꯤꯔꯥ? ꯑꯩꯁꯨ ꯅꯅꯥꯛꯇ ꯂꯩꯅꯤꯡꯈ꯭ꯔꯖꯥꯠꯅꯤ, ꯅꯨꯄꯤꯁꯤꯡꯅ ꯅꯪꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯁꯦ ꯎꯔꯒ." "ꯑꯗꯨꯗꯤ ꯅꯪꯁꯨ ꯌꯥꯔꯕꯅꯤꯅ ꯆꯦꯜꯂꯁꯦ." ꯑꯁꯨꯝꯅ ꯇꯣꯅꯧꯒ ꯂꯥꯡꯂꯦꯟꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯣꯅꯧꯒꯤ ꯃꯃꯥ ꯇꯣꯝꯕꯤ ꯁꯅꯥꯅ, "ꯂꯥꯡꯂꯦꯟ, ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯏꯃꯥꯅ ꯊꯣꯡꯕꯤꯔꯒꯦ." "ꯌꯥꯅꯤ ꯏꯃꯥ, ꯑꯩ ꯊꯣꯡꯒꯦ, ꯏꯃꯥ ꯄꯣꯊꯥꯕꯤꯌꯨ." "ꯏꯃꯧ ꯋꯥꯔꯝꯃꯅꯤꯌꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯁꯨꯅꯅꯕ ꯍꯣꯠꯅꯕꯗ꯫ ꯊꯕꯛ ꯁꯨꯅꯕ ꯃꯤ ꯊꯝꯁꯦ ꯍꯥꯏꯕꯁꯨ ꯅꯪꯅ ꯌꯥꯗꯦ. ꯑꯩꯅ ꯂꯣꯏꯅ ꯉꯝꯅꯅꯕ ꯍꯣꯠꯅꯒꯦꯅ ꯍꯦꯛꯇ ꯍꯥꯏ." "ꯋꯥꯗꯦꯗ ꯏꯃꯥ, ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯛꯇ ꯁꯨꯕꯁꯤꯕꯨ, ꯑꯇꯣꯞꯄ ꯁꯦꯜ ꯇꯥꯟꯕ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯨ ꯅꯠꯇꯕꯁꯤꯕꯨ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯏꯃꯥ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯔꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯁꯅꯥ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯁꯅꯥ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃ ꯅꯥꯗꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯃꯅꯦꯝꯅ ꯂꯩꯈꯤꯗꯕ ꯑꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯅꯦꯝꯕꯨ ꯑꯄꯣꯛꯄ ꯃꯃꯥꯒꯨꯝꯅ ꯈꯟꯖꯕꯅꯤ꯫ ꯂꯥꯡꯂꯦꯟ ꯀꯞꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ, "ꯏꯃꯥꯁꯦ ꯃꯃꯧ ꯑꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ ꯃꯥꯜꯂꯤ. ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ." "ꯁꯦ ꯇꯣ, ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯤꯒꯗꯕ ꯉꯥꯛꯇꯅꯤ. ꯏꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯆꯠꯈꯤꯕ ꯅꯠꯇꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯅꯧꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯡꯂꯦꯟꯕꯨ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯡꯂꯦꯟ ꯃꯆꯥꯅꯨꯄꯥ 3ꯒꯤ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯅꯧꯅ ꯍꯔꯥꯎꯅ, "ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯁꯛ ꯂꯣꯏꯅ ꯐꯖꯕꯅꯤ. ꯏꯆꯥꯅꯨꯄꯥꯁꯤꯡ ꯑꯁꯤꯁꯨ ꯃꯁꯛ ꯂꯣꯏꯅ ꯐꯖꯩ." "ꯏꯁ, ꯅꯆꯥꯅꯨꯄꯥꯁꯤꯡꯁꯦ ꯃꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯍꯔꯥꯎꯔꯤꯕꯅꯤꯅꯦ." "ꯍꯔꯥꯎ ꯍꯔꯥꯎ. ꯆꯥꯎꯔꯛꯂꯒꯅꯦ ꯊꯤꯔꯛꯄ꯭ꯔꯥ ꯀꯅꯥꯅ ꯈꯪ." "ꯑꯦ, ꯀꯩꯗꯧꯕꯒꯤ ꯊꯤꯗꯣꯏꯕ? ꯑꯩꯒꯤ ꯏꯆꯥꯅꯕꯣ ꯃꯄꯥ ꯐꯖꯩꯁꯦ ꯎꯗ꯭ꯔꯣ?" "ꯌꯥꯔꯦ, ꯐꯖꯃꯟꯈ꯭ꯔꯦ. ꯑꯩ ꯆꯥꯛ ꯊꯣꯡꯈꯤꯒꯦ. ꯅꯆꯥꯅꯨꯄꯥꯁꯤꯡꯗꯣ ꯂꯝꯄꯥꯛꯇ ꯁꯥꯟꯅꯕ ꯆꯠꯈꯤꯕꯅꯤ. ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯂꯒ ꯌꯦꯡꯕꯤꯔꯨꯆꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯡꯂꯦꯟ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫
Matam aduda machanupa ahum adusu yumda halaglam. Mapato nongna. Nakoy bo hala abo. Machanupa ahal lamjing bana. Hoy pabung, ngasidi nabagda sanaba mishu kanasu tholakte. Akoy ahum khakta nga hak sanaraga adum hala abani. Aduna pai, nusha marakta ne kuina sanaba phate. Machanupa yai manong yai na. Pabung, akoy atom banaw budi sanabada tushinduna makung sokpani tu yengo. Kaday nun hi? Ish, fazana sanaba yadro noibo. Namada ne hidak tabiyu hai. Chakum da leram gani. Nauba hoy hairaga imung da chankirami. Matam di sum haukibana lamjingba nongyay amadi nauba pakhang mapung pharam. Tonaw na machanupa lamjingbada. Lamjingba, imaw nupi oigadaba adudi masak ontok na phazakri. Nangse, nupi khanba ontok na haikri. Adubudi mapagi machani dana. Adubudi namadagidi hendeda. Namase, laisari ngaydadi khula sida mangondagi hena masak phazaba henba leipa nate. Yare he, pabungna panghaida haijale. Asengbani ni he, panghaida haijanba nate ne. Matamduda nongyay suthoraktuna. Kari wari no ne, napana chana sanaidubo. Isis, napana cha kaina. Nangidi pabung si napana tabro. Nongyay fagi tauraga. Hoy hoy, aidi ne. Tonogi machana di, khulakbagi machane. Oini, nangdi kadai chalubano. Kadai dabu oini, nanaw nupi khoida chalubani. Tonaw na, kanagi machano ni nangga khangnariba nupi dubo. Masak matawdi kamay tawba. Babong, makhalay kaigi senjaw paiba muktagi machanupi ahal. Masak yamna phazabi thoibido. Aduni. Ish, nangdi onthok nupi khanba haikreda. Nayambadagi bu hena hairamine. Is, pabong, aigiduna henbanida. Magidudi kuchu khakta ngawbagi wani. Rasibudi aigina yam henbani. Yare yare, hayeng waine, noine yumsida puraklaba matamda kanana hena phazabra haibudu yengasi. Aduna pharni babung. Matam maduda mamalangnin suthoraktuna. Nakhoibu kari wari sanarino ne, chak loire, chak chananaba tawrasi. Imausingi wari sanaramlibani ne. Haima, kaino? Nachanupa anisi nupi puraagi hairiro. Nateda, makhoiga khangnajaba nupi singado madugi masak matawgi matangda wari sanaramlibani. Masakki wabu phajadrabasu yai. Mabuk mapaw lamsat sajat ado maduda phajaraga loire. Hai, madu yade. Nupi haibasidi masak phajagadabani. Lamsat sajat budi semtokpa yai. Adubu sak haibasidi semtokpa yade. As, nangidudi yam soireda. Soide. Aidine miyamna ibu thagatpado yamna pam. Nachanupa atomba dusu mayamba khoigumna masak mataw phajag. Ina kaira khunbi nupi koyo hayu ko. As, nangna oini hek hayo. Aidi ngamaro. Imungdagi naubana. Ima, chak lame, chak charase. Hoi, charasi. Nakhoisu changao ai chak thiramagi. Asi haiduna langren imungda changkhiram. Asumna, matam khara haukhiram. Nongma, nauba mamanaba ningthaugi yumda chatpada lambida ngayon bi laisabi amma thengnaram. Laisabi aduda naubana. Kainomta hangi. Ningthaugi yumsibu. Kidang chatlaga marisuba yumdo adudani. O, adudi yam nungaizari. Asi hairam laga nauba chatkirami. Nauba chakrapa matungda ngayon bi Radhana. Nupasidi masak onthokna phajakreda. Masasu yamna nal. Ina kaira khunba macha mal. Manamga sina nungshiriba. Aikhoigi punsi mahingsiga makhoigi punsi mahingsiga yada khenakraba. Naubasu Radhana hairakpagi matung inna yumthong mari subaduda changlam. Mahakna yumaduda changlakpa matamda mataw ningthaw adu sumangda famduna leiram. Ningthaw mataw nauba lakpa ubada. Itaw, chango. Kaino lakani su kaimda haidana itha thajatan laisiba. Unadabasu kuiri adugi sum lakpanida. As aidine noi yumse kaubudagi ada lambida mingonda hangaga lain. Kaudradi
ꯐꯅꯕꯨ ꯀꯨꯏꯔꯦ ꯌꯨꯝꯁꯤꯗ ꯂꯥꯛꯇꯕ ngasi kakta itha thajadana lakpasida aidi ngauri ado ngasidi chak charaga horen numidang wairamda tapna hal khoini yaine ado kari insang pijage hainu khangde nangna chaningba nga chaningbra sa chaningbra aidi nga chaningi o adudi ne aikhoini kaithela chalaga nga leirurasi imaga babungga su thabak ama chakkibani horen numidang wairam halakani kaithel da chatrasu noigi lambi sida nupi amana nga yol hobani adu leirurasi lambi da ba hoi ngasai lakpada thengnai mangonda ne noigi yum hangidu kana warjano ne radhara ne madi kaithinda dum yonbani khangdi nupi do mi mutak tawraga masa pai o adudi kusum oiramgani adudi leirurasi asi haiduna ningthauga naubaga nga leiba thokmina kiram sum lakpana makhoi ani radhana nga yoliba mafam aduda yawraklami ningthauna kusum kaigino kaithelda chatadana lambi sida nga yolamidi radhana kaithelda di nga yonbi yambanina yam sitpa oidi lambi sida yoladi sitkadra haina sida yolamani ado ibungdi kadaida chatpirubani itaw lakpasidane ahawba machaminage haina nga leiba thorakpani o adudi aigi se oina leiru hoi achauba ma laurage ado apikpasimasu hapa agi hoi hapo madugi mamaldine horin pirage yaranida apikpasigi mamaldi pira anu achaubasigi khakta piram yade wana pharaga yonban horin pirake ko as yare ibung masi khaktabu nachangisu leitaba matamda ibungna mateng pangpiri dudi phare ichalna yadradi adudi changage ko asi hairamduna ningthauba naubuga yumda changkiram itaw nupi se mapuk mapaw yamna phaba mal chamsu yamna cham yam phaban marai buksu yamna thiban matomta yumsida leiduna seldanduna hingnana bu hotnariban magi mama mapa imung manung mahakse mapa yaudaba macha haibudun mama dusu radhana leisabi pungkak pharakpa matamda nupa atopa amada chenkri magine haibada mari mata amata leite radha se yamna maraibak thirabin mahakse leikagi misingna oktabigi machani haiduna mabu phajana loina bidaban as yam nuaidi aidi magi wari se taraga nusiba phawkibu kumtaw nang sisu yai he aseng mani ta nusiradi yare kaino magi damaktadi laibak pharaban ado mabu aina kuina se haibada yarakado kaidobagi yaroidoino nangonda leijaba phangba haise magi damaktadi laibak yam pharaban ado noigi ima babungnabu yarakadro imabudi kaisu hairoi babungdun madi masak matau phajabi ina kaira khunbi mamau yam pam ado mana yadrasu aina bu nushiradi yar hoi nangna bu nushirabadi pamlabadi hayeng hekta haira lure kaino asumna matam adu mahawkhirami ningthauna radhabu mataw nawbagi damakta haibirami radhana ningthauda ibong aigi damaktadi laibak yamna phabani adubu ibongna hena khangbiribaduni aidi lairabi oktabigi machani maga yengnabada matik yam chajade aduna ai yaba ngamu adumaina haiganu radha itaw nawbada mi yam phaban madi lairaba ina khunba khaidaban icham chamjaban mana nangbu thamoi singna nusibuba mal aduna nang magi damakta amta yabi ningthauna haimanbadagi radha suya kirami asumna radha ga nawbaga nusinarami nongma nawbagi mama langlena imagi nawba ima wamta haigi kaiwano ima hayo nanga makhala kagi radha kaubi nupi amaga nusinai hairibase chumbra hoima ado kaidawrage aidi nakhoi babung khanglaklabadi haina yamna pakhalibo khangaga kaidawrage mado sanati mini adubudi chumi adudane mina mapa yaudaba oktabigi machani haibaduda noi babunggi mawong siga
ꯀꯤꯕꯒꯤ ꯍꯥꯏꯔꯤꯕꯅꯤꯅꯦꯍꯦ꯫ ꯃꯤꯅ ꯍꯥꯏꯕ ꯋꯥ ꯇꯥꯔꯨꯅꯨ ꯏꯃꯥ꯫ ꯃꯃꯥꯅ ꯑꯣꯛꯇꯕꯤ ꯑꯣꯏꯔꯒ ꯃꯆꯥꯅ ꯀꯩꯗꯧꯔꯒꯦ? ꯔꯥꯙꯥꯗꯤ ꯌꯥꯝ ꯐꯕꯅꯤ꯫ ꯄꯥꯕꯨꯡꯅ ꯌꯥꯗ꯭ꯔꯁꯨ ꯑꯩ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯥꯎꯕ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯥꯎꯕ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯣꯅꯧ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ, "ꯍꯥꯏ ꯅꯨꯄꯤ, ꯅꯆꯥꯅꯨꯄꯥ ꯅꯥꯎꯕꯗꯤ?" "ꯍꯧꯖꯤꯛꯇ ꯊꯣꯛꯈꯤꯕꯅꯤ, ꯀꯩꯗꯧꯔꯒꯦ ꯅꯆꯥꯅꯨꯄꯥ ꯊꯤꯔꯤꯗꯤ?" "ꯑꯩꯅ ꯇꯥꯕꯗ ꯃꯥꯒ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯅꯕ ꯊꯣꯏꯅꯨꯒꯤ ꯃꯆꯥꯅꯨꯄꯤꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏ꯫ ꯃꯗꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯒꯦ ꯇꯧꯕꯅꯤ." ꯂꯥꯡꯂꯦꯟ ꯋꯥ ꯂꯣꯠꯇꯨꯅ, "ꯆꯨꯝꯃꯝꯃꯣꯏꯗ, ꯃꯤꯅ ꯉꯥꯡꯅꯕ ꯋꯥ ꯂꯧꯔꯨꯅꯨ. ꯅꯆꯥꯅꯨꯄꯥꯅꯕꯨ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯄꯥꯝꯒꯗ꯭ꯔꯣ? ꯑꯗꯨꯅꯤ, ꯑꯩꯁꯨ ꯊꯥꯖꯗꯕꯅꯤ. ꯃꯗꯨꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨꯗꯣ ꯌꯥꯝꯅ ꯈꯠꯄꯅꯤ, ꯑꯣꯛꯇꯕꯤꯅꯤ." "ꯍꯣꯏ, ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩ꯫ ꯑꯗꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯃꯄꯥꯁꯨ ꯃꯁꯛ ꯈꯪꯍꯧꯗꯕ, ꯃꯃꯥꯗꯨꯁꯨꯅꯦ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯑꯃꯨꯛ ꯄꯥꯟꯈ꯭ꯔꯦꯗꯣ." "ꯑꯗꯨꯅꯤ, ꯑꯗꯨꯒꯨꯝꯕ ꯃꯃꯥ ꯃꯄꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯃꯥ ꯑꯣꯛꯇꯕꯤꯒꯤ ꯃꯆꯥꯗꯣ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ." ꯂꯥꯡꯂꯦꯟꯗꯤ ꯃꯆꯥꯅꯨꯄꯥꯒ ꯔꯥꯙꯥꯒ ꯅꯨꯡꯁꯤꯅꯩ ꯈꯪꯕꯅ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯥꯎꯕꯒꯤ ꯃꯌꯥꯝꯕ ꯂꯝꯖꯤꯡꯕꯒ ꯅꯣꯡꯌꯥꯏꯒꯗꯤ ꯃꯌꯨꯝ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯇꯣꯅꯧꯗꯤ ꯃꯃꯧ ꯅꯨꯄꯤꯁꯤꯡ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯐꯪꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯃꯃꯧ ꯅꯨꯄꯤꯁꯤꯡ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯔꯝꯃꯤ꯫ ꯇꯣꯅꯧꯅ ꯃꯆꯥꯅꯨꯄꯥ ꯅꯣꯡꯌꯥꯏꯒ ꯂꯝꯖꯤꯡꯕꯒꯗ, "ꯏꯄꯥꯗꯤ ꯅꯈꯣꯏ ꯑꯅꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯤ. ꯏꯄꯥꯗꯤꯅꯦ ꯃꯤꯅ ꯑꯩꯉꯣꯟꯗ ꯀꯂꯛꯅꯕꯁꯦ ꯌꯥꯝꯅ ꯄꯥꯝꯃꯤ." ꯅꯥꯎꯕꯗꯤ ꯃꯄꯥꯒꯤ ꯋꯥꯗꯨ ꯌꯥꯅꯤꯡꯗꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯅꯧ ꯃꯆꯥꯅꯨꯄꯥ ꯅꯥꯎꯕꯗ ꯑꯣꯟꯁꯤꯜꯂꯛꯂꯒ, "ꯍꯥꯏ ꯑꯇꯣꯝꯕ, ꯅꯪꯁꯨ ꯅꯌꯥꯝꯕ ꯑꯅꯤꯒꯨꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯅꯨꯄꯤ ꯄꯨꯔꯛꯀꯗꯕꯅꯤ." ꯅꯥꯎꯕ ꯃꯄꯥꯅ ꯉꯥꯡꯂꯤꯕꯗꯨ ꯌꯥꯅꯤꯡꯗꯕꯒꯨꯝ ꯀꯩꯁꯨ ꯈꯨꯝꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯕ ꯅꯣꯡꯌꯥꯏꯅ, "ꯅꯥꯎꯕ, ꯏꯌꯥꯝꯕ ꯄꯥꯎ ꯑꯃ ꯇꯥꯏꯅꯦ. ꯅꯇꯩꯃ ꯊꯣꯏꯕꯤꯅ ꯍꯥꯏꯕꯗ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯣꯛꯇꯕꯤꯒꯤ ꯃꯆꯥ ꯔꯥꯙꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯅꯪꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯅ?" ꯅꯥꯎꯕꯁꯨ ꯔꯥꯙꯥꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯂꯣꯠꯇꯅ ꯍꯥꯏꯔꯛꯏ꯫ "ꯍꯣꯏ, ꯅꯨꯡꯁꯤꯅꯩ. ꯆꯍꯤ 2-3 ꯁꯨꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕ." ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯇꯣꯅꯧꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ "ꯀꯔꯤ ꯍꯥꯏꯕ? ꯃꯗꯨꯒꯤ ꯃꯄꯥ ꯃꯁꯛ ꯈꯪꯗꯕꯤ ꯑꯣꯛꯇꯕꯤꯒꯤ ꯃꯆꯥꯗꯨꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ? ꯑꯩ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯅꯨꯄꯤꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯀꯥꯏꯅꯧ." "ꯄꯥꯕꯨꯡ, ꯅꯨꯄꯤꯗꯣ ꯃꯁꯛꯁꯨ ꯐꯖꯗꯕꯅꯤ, ꯀꯨꯆꯨꯒ ꯃꯨꯔꯒ." "ꯀꯔꯤ? ꯃꯁꯛꯁꯨ ꯊꯤꯕ? ꯑꯁ, ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ꯫ ꯏꯄꯥꯒꯤ ꯅꯥꯎꯕ, ꯅꯪ ꯌꯥꯝ ꯊꯨꯅ ꯅꯨꯄꯤꯗꯨꯒ ꯀꯥꯏꯅꯅꯕ ꯇꯧ." "ꯄꯥꯕꯨꯡ, ꯅꯨꯡꯁꯤꯕꯁꯦ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯕ ꯅꯠꯇꯦ. ꯔꯥꯙꯥꯗꯣ ꯑꯩꯅ ꯑꯃꯛꯄ ꯑꯝꯇ ꯌꯥꯎꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯨꯔꯦ. ꯑꯩ ꯃꯥꯕꯨ ꯊꯥꯗꯣꯛꯄ ꯉꯝꯃꯔꯣꯏ." "ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯎꯅꯦꯍꯦ. ꯑꯣꯛꯇꯕꯤꯒꯤ ꯃꯆꯥꯗꯣ ꯂꯧꯔꯒ ꯅꯪꯕꯨ ꯂꯩꯀꯥꯏꯅ ꯀꯔꯤ ꯍꯥꯏꯅꯒꯅꯤ?" "ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ. ꯑꯣꯛꯇꯕꯤꯒꯤ ꯃꯆꯥ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯅꯨꯄꯤꯗꯣ ꯏꯃꯨꯡ ꯑꯁꯤꯗ ꯄꯨꯔꯛꯂꯕꯗꯤ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕꯁꯦ ꯂꯣꯏꯅ ꯃꯥꯡꯉꯅꯤ." "ꯀꯩꯗꯧꯕꯒꯤ ꯃꯥꯡꯗꯣꯏꯅꯣ ꯄꯥꯕꯨꯡ? ꯃꯥꯁꯨ ꯃꯤꯅꯤ. ꯃꯍꯥꯛ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯅꯠꯇꯦꯗꯅ. ꯃꯃꯥꯅ ꯑꯣꯛꯇꯕꯒꯤ ꯋꯥꯅꯤ. ꯍꯧꯖꯤꯛ ꯃꯃꯥꯒ ꯂꯩꯃꯤꯟꯅꯕꯁꯨ ꯅꯠꯇꯦ." "ꯍꯩ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯕ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ. ꯅꯪ ꯃꯥꯕꯨ ꯍꯦꯛ ꯄꯨꯔꯛꯂꯕ ꯅꯈꯣꯏ ꯑꯅꯤꯃꯛ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ. ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯍꯧꯔꯤꯁꯤꯅꯤ." ꯅꯥꯎꯕ ꯋꯥ ꯀꯔꯤꯃꯠꯇ ꯈꯨꯝꯂꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ "ꯀꯔꯤ ꯑꯉꯥꯡꯅꯣꯅꯦꯍꯦ? ꯅꯨꯄꯤꯗꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯩꯇ꯭ꯔꯕ ꯈꯪꯗꯦ. ꯅꯈꯣꯏꯁꯨꯅꯦ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯈꯔ ꯉꯥꯡꯉꯨ." "ꯈꯪꯗꯦꯗ, ꯑꯇꯣꯝꯕꯁꯦ ꯅꯨꯄꯤꯗꯣ ꯃꯁꯛ ꯐꯖꯕꯁꯨ ꯅꯠꯇꯦ. ꯂꯩꯁꯥꯕꯤꯅꯦ ꯀꯥꯏꯅ ꯂꯩꯁꯥꯕꯤꯁꯨ ꯃꯥꯟꯗꯦ. ꯏꯃꯣꯠ ꯃꯣꯠꯂꯒ ꯉꯥꯅꯝ ꯃꯤꯅꯝ ꯅꯝꯃꯒ." ꯂꯝꯖꯤꯡꯕꯅ, "ꯌꯥꯔꯦꯍꯦ ꯅꯪꯁꯨ. ꯅꯪꯒꯤ ꯅꯨꯄꯤ ꯐꯖꯩ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯤꯕꯨ ꯁꯤꯙꯕ ꯐꯠꯇꯦ." ꯅꯣꯡꯌꯥꯏꯅ, "ꯁꯤꯙꯕ ꯅꯠꯇꯦꯗ, ꯁꯨꯝ ꯍꯥꯏꯕꯅꯤ." "ꯌꯥꯔꯦ ꯌꯥꯔꯦ, ꯅꯣꯏ ꯑꯅꯤꯃꯛ ꯇꯣꯛꯑꯣ, ꯇꯥꯅꯤꯡꯗ꯭ꯔꯦ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯅꯥꯎꯕ, ꯃꯄꯥ ꯑꯃꯗꯤ ꯃꯌꯥꯝꯕ ꯈꯣꯏꯅ ꯔꯥꯙꯥꯒ ꯇꯣꯛꯅꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯒꯁꯨ ꯇꯥꯁꯤꯟꯅꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯦꯟꯅ ꯑꯗꯨꯝ ꯔꯥꯙꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ "ꯔꯥꯙꯥ, ꯅꯪꯒ ꯇꯣꯛꯅꯅꯕ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯌꯥꯝꯕ ꯏꯇꯩꯃ ꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯍꯥꯏ. ꯑꯩ ꯃꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯉꯥꯡꯕꯗꯨ ꯇꯥꯅꯤꯡꯗꯦ. ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤ. ꯑꯩꯈꯣꯏ ꯑꯅꯤ ꯀꯥꯏꯅꯔꯁꯤ."
ꯅꯪ ꯄꯥꯕꯨꯡ ꯈꯣꯏ ꯅꯌꯥꯝꯕ ꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯨ ꯑꯩꯗꯤ ꯂꯥꯏꯔꯕꯤ ꯄꯣꯛꯇꯕꯤꯒꯤ ꯃꯆꯥꯅꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯩꯕꯨ ꯃꯤꯅ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯂꯣꯏ ꯆꯍꯤ 2-3 ꯅꯨꯡꯁꯤꯅꯔꯤꯁꯦ ꯀꯥꯏꯅꯅꯕ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯀꯥꯏꯅꯔꯁꯦ ꯍꯥꯏꯕ ꯅꯠꯇꯦ ꯆꯦꯜꯂꯁꯦ ꯍꯥꯏꯕꯅꯤ ꯅꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯄꯥꯝꯗꯕꯗꯣ ꯃꯗꯨꯗ ꯀꯃꯥꯏꯅ ꯌꯨꯝꯗꯨꯗ ꯃꯧ ꯑꯣꯏꯅ ꯆꯪꯗꯣꯏꯅꯣ ꯑꯩ ꯆꯪꯕ ꯉꯝꯃꯣꯏ ꯑꯣ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤꯗꯨꯗꯤ ꯇꯥꯠ ꯑꯣꯏꯔꯦ ꯍꯣꯏ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯕꯁꯤꯗꯤ ꯑꯔꯦꯝꯕ ꯑꯣꯏꯔꯝꯗꯦ ꯇꯥꯠ ꯅꯠꯇꯦ ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯉꯝꯗꯕꯅꯣ ꯔꯥꯙꯥꯁꯨ ꯅꯥꯎꯕꯕꯨ ꯅꯨꯡꯁꯤꯕꯅ ꯄꯨꯝꯅꯃꯛ ꯊꯦꯡꯅꯔꯒꯦ ꯍꯥꯏꯅ ꯅꯥꯎꯕꯅ ꯍꯥꯏꯕꯗꯨ ꯌꯥꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯈꯤꯔꯝꯃꯤ ꯇꯣꯅꯧꯗꯤ ꯃꯆꯥꯅꯨꯄꯥꯅ ꯔꯥꯙꯥꯕꯨ ꯄꯨꯔꯒ ꯂꯥꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯔꯥꯙꯥꯗꯤ ꯇꯣꯅꯧꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯂꯥꯡꯂꯦꯟꯅ ꯕꯦꯃꯥ ꯄꯥꯈꯠꯀꯅꯨ ꯀꯩꯝꯇ ꯇꯧꯔꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯅ ꯃꯃꯧ ꯅꯨꯄꯤ ꯔꯥꯙꯥꯕꯨ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯄꯨꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯍꯧꯈꯤꯔꯝꯃꯤ ꯇꯣꯅꯧꯗꯤ ꯍꯧꯖꯤꯛꯁꯨ ꯃꯆꯥꯅꯨꯄꯥꯗ ꯁꯥꯎꯕ ꯐꯠꯇ꯭ꯔꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯕꯨ ꯃꯥꯅ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕ ꯐꯥꯎꯕ ꯍꯣꯡꯕꯤꯔꯝꯗꯦ ꯂꯥꯡꯂꯦꯟꯅ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯅꯧꯗ ꯅꯨꯄꯥ ꯅꯆꯥꯅꯨꯄꯥ ꯑꯍꯟꯒ ꯌꯥꯏꯃꯒꯗꯤ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯒ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯂꯨꯍꯣꯡꯕꯤꯗꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯄꯤꯛꯅ ꯑꯣꯏꯔꯕꯁꯨ ꯍꯣꯡꯕꯤꯁꯤ ꯀꯔꯤꯒꯤ ꯂꯨꯍꯣꯡꯕꯤꯗꯣꯏꯕ ꯃꯥ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕ ꯅꯠꯇ꯭ꯔꯣ ꯂꯨꯍꯣꯡꯕꯤꯕꯗꯤ ꯂꯥꯏꯔꯗꯅ ꯃꯁꯛ ꯐꯥꯎꯕ ꯌꯦꯡꯅꯤꯡꯗꯦ ꯃꯣꯏ ꯑꯅꯤꯃꯛ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏ ꯅꯨꯄꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯒꯤ ꯑꯄꯣꯛꯄ ꯅꯆꯥꯅꯤ ꯁꯣꯏꯈ꯭ꯔꯕꯗꯤ ꯁꯣꯏꯈ꯭ꯔꯦꯗꯅ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯐꯩ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯌꯥꯝꯅ ꯍꯩ ꯂꯩꯔꯝꯂꯤꯕ ꯃꯆꯦ ꯑꯅꯤꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯩ ꯊꯕꯛꯁꯨ ꯌꯥꯝꯅ ꯐꯩ ꯃꯥꯅ ꯊꯕꯛ ꯐꯒꯦꯔꯥ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯩꯒꯦꯔꯥ ꯑꯩ ꯌꯥꯅꯤꯡꯗꯦ ꯃꯥꯒꯤ ꯃꯔꯝꯗꯒꯤ ꯅꯠꯇ꯭ꯔꯣ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯆꯤꯕꯣꯟ ꯉꯥꯡꯅꯔꯤꯕꯁꯦ ꯀꯅꯥꯅ ꯉꯥꯡꯅꯔꯤꯕ ꯑꯩꯗꯤ ꯇꯥꯗꯦꯅ ꯅꯪꯗꯤ ꯇꯥꯔꯝꯃꯣꯏ ꯃꯄꯥꯟ ꯊꯣꯛꯇꯕꯅꯤꯅ ꯑꯩꯗꯤꯅꯦ ꯏꯀꯥꯏꯕꯅ ꯂꯣꯏ ꯑꯣꯛꯇꯕꯤꯒꯤ ꯃꯆꯥꯕꯨ ꯃꯃꯧ ꯑꯣꯏ ꯍꯥꯏꯗꯨꯅ ꯂꯧꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯑꯁ ꯀꯩꯝꯇ ꯈꯟꯒꯅꯨ ꯉꯥꯡꯅꯅꯤꯡꯕ ꯉꯥꯡꯅꯖꯁꯅꯨ ꯃꯣꯏꯅ ꯏꯃꯧꯒꯤ ꯃꯒꯨꯜ ꯈꯪꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯌꯥꯔꯦ ꯅꯪꯁꯨ ꯅꯃꯧ ꯅꯨꯄꯤ ꯑꯊꯤꯕꯤꯁꯤꯒꯤ ꯃꯤꯆꯪ ꯆꯪꯉꯅꯨ ꯆꯥꯛꯇꯣ ꯅꯃꯧ ꯑꯍꯜꯗꯨꯅ ꯅꯠꯇ꯭ꯔꯒ ꯌꯥꯏꯃꯗꯨꯅ ꯊꯣꯡꯍꯜꯂꯨ ꯑꯃꯗꯨ ꯊꯣꯡꯍꯟꯒꯅꯨ ꯃꯥꯅ ꯊꯣꯡꯂꯕꯗꯤꯅꯦ ꯑꯩ ꯆꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯅꯧ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯇꯣꯅꯧ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯡꯂꯦꯟꯅ ꯀꯔꯤꯅꯣꯅꯦ ꯍꯅꯨꯔꯝꯗꯥꯏ ꯑꯁꯤꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯕꯁꯤꯕꯣ ꯃꯃꯧ ꯑꯊꯤꯕ ꯀꯥꯏꯅ ꯃꯥꯒꯤ ꯃꯃꯧ ꯁꯛ ꯐꯖꯕꯤꯁꯤꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯁꯤꯕꯣ ꯃꯇꯝ ꯑꯗꯨꯗ ꯔꯥꯙꯥ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯇꯣꯝꯇ ꯉꯥꯡꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯍꯣ ꯅꯀꯨꯕꯣꯛ ꯁꯛ ꯐꯖꯕ ꯑꯁꯤ ꯅꯨꯡꯁꯤꯗꯕꯒꯤ ꯉꯥꯡꯉꯝꯃꯤꯕꯅꯤ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯍꯟꯒꯅꯨ ꯅꯆꯦ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯊꯣꯡꯍꯜꯂꯨꯏ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯏꯃꯥ ꯑꯩꯗꯤ ꯊꯣꯡꯗꯣꯛꯈ꯭ꯔꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯄꯥꯈꯠꯀꯅꯨ ꯅꯪꯒꯤꯗꯃꯛꯇ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯆꯥꯛ ꯂꯥꯝꯕ ꯀꯥꯟꯗꯅꯦ ꯑꯗꯨꯝ ꯆꯥꯖꯁꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯣꯅꯧꯅ ꯍꯥꯏ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯀꯅꯥꯅꯣꯃ ꯆꯥꯛ ꯄꯨꯊꯣꯔꯛꯎ ꯂꯥꯡꯂꯦꯟ ꯃꯃꯧ ꯅꯨꯄꯤ ꯊꯣꯏꯕꯤꯗ ꯊꯣꯏꯕꯤ ꯅꯄꯥꯕꯨꯡꯁꯦ ꯆꯥꯛ ꯂꯥꯝꯃ ꯃꯥꯜꯂꯦ ꯅꯪ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯃꯥꯡꯒꯣꯟꯗ ꯑꯝꯇ ꯄꯨꯊꯣꯛꯄꯤꯌꯨ ꯏꯃꯥ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯏꯅꯥꯎ ꯔꯥꯙꯥ ꯄꯨꯊꯣꯛꯍꯜꯂꯨ ꯍꯩ ꯃꯥꯅ ꯄꯤꯔꯨꯔꯗꯤ ꯅꯄꯥꯕꯨꯡꯁꯦ ꯁꯥꯎꯔꯒ ꯆꯥꯛꯀ ꯆꯥꯔꯔꯣꯏ ꯊꯣꯏꯕꯤ ꯁꯥꯎꯅ ꯑꯁ ꯇꯜꯂꯦꯍꯦ ꯏꯃꯥꯅ ꯄꯨꯊꯣꯛꯄꯤꯔꯁꯨ ꯌꯥꯕꯗꯨꯕꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯇꯟꯅ ꯇꯟꯅ ꯃꯀꯨꯕꯣꯛꯀꯤ ꯆꯥꯛ ꯑꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯄꯨꯊꯣꯔꯛꯂꯝꯃꯤ ꯀꯗꯥꯏ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯅꯧ ꯃꯈꯨꯠ ꯍꯥꯝꯂꯕ ꯃꯇꯨꯡꯗ ꯆꯥꯛ ꯑꯗꯨ ꯍꯥꯎꯅ ꯆꯥꯔꯝꯃꯤ ꯏꯁ ꯏꯟꯖꯥꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯏꯃꯧ ꯑꯍꯜꯗꯨꯅ ꯊꯣꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯃꯧ ꯌꯥꯏꯃꯅ ꯊꯣꯡꯕ ꯖꯥꯠꯂꯥ ꯃꯇꯝꯗꯨꯗ ꯊꯣꯏꯕꯤꯁꯨ ꯊꯕꯛ ꯑꯃ ꯆꯠꯅꯕꯒꯤꯗꯃꯛ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯆꯠꯅꯅꯕ ꯊꯣꯔꯛꯂꯝꯃꯤ ꯏꯃꯧ ꯏꯕꯦꯝꯃ ꯆꯥꯛ ꯏꯟꯁꯥꯡꯁꯤꯕꯨ ꯅꯪꯅ ꯊꯣꯡꯉꯤꯔꯣ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯑꯩꯅ ꯊꯣꯡꯕ ꯅꯠꯇꯦ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯅꯆꯦꯅ ꯊꯣꯡꯉꯤꯔꯣ ꯀꯗꯥꯏꯗꯒꯤꯅꯣꯗ ꯄꯥꯕꯨꯡ ꯃꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤ ꯏꯅꯥꯎ ꯔꯥꯙꯥꯅ ꯊꯣꯡꯕꯅꯤ ꯃꯥꯗꯤꯅꯦ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩꯈ꯭ꯔꯖꯥꯠꯅꯤ ꯅꯍꯥꯟꯗꯒꯤ ꯃꯥꯅ ꯑꯗꯨꯝ ꯊꯣꯡꯉꯤꯅꯤ ꯇꯣꯅꯧ ꯁꯥꯎꯗꯨꯅ ꯆꯥꯛ ꯑꯗꯨꯗ ꯏꯁꯤꯡ ꯂꯣꯏꯅ ꯍꯩꯖꯤꯟꯗꯨꯅ ꯍꯥꯏ ꯂꯥꯡꯂꯦꯟ ꯊꯣꯔꯛꯎ ꯂꯥꯎ
ꯑꯩꯅ ꯃꯗꯨꯒꯤ ꯁꯛꯊꯤꯕꯤꯗꯣ ꯆꯥꯛ ꯊꯣꯡꯍꯟꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯣꯏꯒꯤꯁꯤ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯔꯥ? ꯊꯣꯏꯕꯤꯗꯤ ꯃꯀꯨꯕꯣꯛꯀꯤ ꯃꯇꯧꯗꯨꯗ ꯈꯠꯅꯔꯅꯤ ꯈꯟꯕꯅ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯄ꯭ꯔꯞ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯀꯨꯕꯣꯛꯅ ꯂꯥꯎꯕꯗꯨ ꯇꯥꯔꯒ ꯔꯥꯙꯥꯗꯤ ꯄꯥꯈꯠꯄꯅ, ꯏꯃꯥ, ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯐꯕꯨꯡꯁꯦ ꯌꯥꯝ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯤ꯫ ꯄꯥꯈꯠꯀꯅꯨ, ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯑꯩ ꯊꯣꯛꯎꯒꯦ, ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯨ, ꯃꯄꯥꯟ ꯊꯣꯔꯛꯀꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯡꯂꯦꯟ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ, ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯌꯥꯝ ꯀꯟꯅ ꯂꯥꯎꯕꯤꯔꯤꯕꯗꯨꯕꯣ? ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯇꯥꯔꯒ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ? ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯛꯅꯅꯕ ꯅꯪꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯦ, ꯃꯁꯤꯒꯤ ꯑꯣꯛꯇꯕꯤꯒꯤ ꯃꯆꯥ ꯁꯛꯊꯤꯕꯤ ꯑꯁꯤ ꯆꯥꯛ ꯊꯣꯡꯍꯟꯒꯅꯨ ꯍꯥꯏꯅ꯫ ꯅꯨꯄꯥ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ, ꯅꯃꯧ ꯑꯁꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯨꯏ꯫ ꯍꯩ, ꯇꯥꯅꯤꯡꯉꯒ ꯇꯥꯁꯟ, ꯃꯥ ꯇꯥꯅꯅꯕꯅꯤ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤ꯫ ꯃꯁꯛꯅꯦꯅ ꯏꯊꯤ ꯊꯤꯔꯒ ꯏꯆꯥ ꯅꯨꯄꯥ ꯑꯁꯤ ꯃꯥꯅ ꯅꯝꯗꯨꯅ ꯁꯣꯏꯗꯅ ꯐꯥꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁ, ꯌꯥꯔꯤꯕ ꯈꯔ ꯉꯥꯡꯉꯗꯤ ꯑꯉꯥꯡ ꯑꯁꯤ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ꯫ ꯉꯥꯡꯈꯤꯅꯤ ꯑꯩꯗꯤ, ꯃꯥꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯕ ꯃꯈꯩ ꯑꯩꯗꯤ ꯉꯥꯡꯒꯅꯤ꯫ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯔꯥꯙꯥ ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯗ ꯃꯈꯣꯜ ꯊꯣꯛꯇꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯇꯣꯅꯧꯅ, ꯍꯥꯏ ꯅꯨꯄꯤ, ꯊꯕꯛ ꯆꯠꯄ ꯊꯦꯡꯉꯦꯅꯦꯍꯦ, ꯑꯩꯒꯤ ꯐꯨꯔꯤꯠꯇꯣ ꯑꯝꯇ ꯄꯨꯊꯣꯔꯛꯎꯅꯦ꯫ ꯂꯥꯡꯂꯦꯟ ꯃꯁꯥ ꯉꯝꯗꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯔꯥꯙꯥ, ꯄꯥꯕꯨꯡꯒꯤ ꯐꯨꯔꯤꯠꯁꯦ ꯅꯪ ꯑꯝꯇ ꯄꯤꯔꯨꯆꯣ꯫ ꯔꯥꯙꯥ ꯍꯣꯏ ꯍꯥꯏꯔꯒ ꯃꯀꯨꯕꯣꯛꯀꯤ ꯐꯨꯔꯤꯠꯇꯨ ꯄꯤꯕ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯄꯥꯕꯨꯡ, ꯄꯥꯕꯨꯡꯒꯤ ꯐꯨꯔꯤꯠꯇꯣ ꯁꯤꯗ ꯂꯩꯖꯔꯦ꯫ ꯇꯣꯅꯧ ꯁꯥꯎꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯪꯗꯨꯅ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯁꯤ ꯄꯨꯔꯛꯑꯣ ꯍꯥꯏꯒꯦ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯁꯤꯕꯣ? ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯄꯥꯕꯨꯡ, ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯕꯗꯒꯤ ꯍꯧꯒꯠꯄ ꯉꯝꯗꯗꯨꯅ ꯑꯩꯅ ꯄꯨꯖꯔꯛꯄꯅꯤ꯫ ꯅꯠꯇꯦ ꯏꯕꯦꯝꯃ, ꯅꯪꯁꯦ ꯏꯆꯥ ꯅꯨꯄꯥꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯝꯕꯅꯣ? ꯄꯩꯁꯥ ꯀꯌꯥ ꯄꯥꯝꯒꯦ? ꯑꯩꯅ ꯄꯤꯒꯦ꯫ ꯅꯪ ꯏꯆꯥ ꯅꯨꯄꯥ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯄꯥꯝꯗ ꯍꯟꯈ꯭ꯔꯣ꯫ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯗꯒꯤ ꯍꯔꯥꯎꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯔꯥꯙꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ, ꯐꯔꯦ, ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯄꯥꯕꯨꯡꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯙꯥ ꯊꯃꯣꯏ ꯀꯥꯏꯅ ꯃꯥꯒꯤ ꯃꯄꯥꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯂꯥꯡꯂꯦꯟ ꯍꯧꯒꯠꯄꯗꯤ ꯉꯝꯗ ꯃꯆꯤꯟꯗ ꯈꯛꯇ ꯃꯃꯧ ꯅꯨꯄꯤꯕꯨ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯈꯥꯝꯂꯝꯃꯤ꯫ ꯇꯣꯅꯧꯗꯤ ꯃꯃꯧ ꯅꯨꯄꯤꯅ ꯃꯄꯥꯝꯗ ꯍꯟꯈꯤꯕ ꯑꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯆꯠꯈꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ, ꯊꯕꯛꯀ ꯆꯠꯂꯔꯣꯏꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯅꯧ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯥꯔꯤꯕꯗꯨ ꯌꯦꯡꯗꯅ ꯁꯨꯃꯥꯡꯗꯨꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯥꯎꯕ ꯊꯕꯛ ꯑꯃ ꯆꯠꯄꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥ ꯍꯦꯛ ꯂꯥꯛꯄꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯗꯕꯗꯨꯗ ꯃꯃꯥꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯦ ꯏꯃꯥ, ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯅꯃꯧ ꯅꯨꯄꯤꯗꯤ? ꯅꯄꯥꯕꯨꯡꯅ ꯆꯩꯕꯗꯒꯤ ꯃꯍꯥꯛ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯈꯥꯝꯂꯕꯁꯨ ꯌꯥꯗꯦ꯫ ꯅꯥꯎꯕ ꯁꯥꯎꯅꯤꯡꯗꯨꯅ ꯁꯨꯃꯥꯡꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯩꯅꯣ? ꯅꯃꯧ ꯅꯨꯄꯤꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯄꯥꯕꯨꯡꯅ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯤꯁꯦ? ꯑꯩꯅ ꯇꯥꯟꯊꯣꯛꯄ ꯅꯠꯇꯦꯅꯦꯍꯦ, ꯃꯁꯥꯅ ꯑꯗꯨꯝ ꯆꯠꯆꯈꯤꯕꯅꯤ꯫ ꯑꯩꯁꯨ ꯈꯪꯉꯦ ꯄꯥꯕꯨꯡ, ꯄꯥꯕꯨꯡꯅ ꯔꯥꯙꯥꯗꯣ ꯃꯁꯛ ꯊꯤꯕꯤ ꯂꯥꯏꯔꯕꯤ ꯑꯣꯏꯕꯒꯤ ꯅꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯂꯕꯅꯤ, ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯄꯥꯕꯨꯡꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯅꯪꯅ ꯑꯩꯕꯨ ꯁꯤꯡꯅꯗꯨꯅ ꯅꯝꯗꯨꯅ ꯅꯨꯄꯤꯗꯨ ꯄꯨꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯄꯥꯕꯨꯡ, ꯅꯃꯧ ꯅꯨꯄꯤꯗꯣ ꯅꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ? ꯉꯝꯃꯔꯣꯏ꯫ ꯃꯥꯒꯤ ꯃꯁꯛ ꯑꯊꯤꯕꯗꯨ ꯎꯔꯒ ꯈꯣꯏꯗꯧꯁꯤ ꯁꯥꯎꯅꯤꯡꯉꯤꯅꯦ꯫ ꯐꯔꯦ, ꯄꯥꯕꯨꯡꯅ ꯑꯩꯒꯤ ꯅꯨꯄꯤꯗꯨ ꯃꯁꯛ ꯊꯤ, ꯅꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯔꯕꯅꯤನ ꯑꯩꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯒꯦ꯫ ꯏꯄꯥꯒꯤ ꯅꯥꯎꯕ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ꯫ ꯅꯪ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯔꯣ? ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯏꯅꯒꯦ ꯈꯟꯒꯅꯨ꯫ ꯀꯩꯁꯨ ꯂꯩꯇꯕ ꯃꯍꯥꯛ ꯑꯗꯣ ꯑꯩꯒꯤꯗꯃꯛꯇꯗꯤ ꯊꯋꯥꯏꯅꯤ꯫ ꯊꯋꯥꯏ ꯌꯥꯎꯗꯅ ꯀꯩꯗꯧꯅꯨꯡꯗ ꯍꯛꯆꯥꯡ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯃꯥꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ꯫ ꯐꯔꯦꯅꯦ, ꯅꯪꯒꯤ ꯊꯋꯥꯏꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯔꯤꯅꯣ? ꯅꯊꯤꯗꯨ ꯀꯣꯠꯂꯒ ꯆꯥꯒꯦ ꯍꯥꯏꯔꯣ? ꯍꯩ, ꯅꯨꯡꯁꯤꯕꯅ ꯄꯨꯛ ꯊꯟꯕ ꯌꯥꯗꯕꯅꯤꯀꯣ꯫ ꯑꯩꯁꯨ ꯈꯪꯉꯤ ꯅꯨꯡꯁꯤꯕꯅ ꯄꯨꯛ ꯊꯟꯕ ꯌꯥꯗꯦ ꯍꯥꯏꯕ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯂꯟ ꯊꯨꯝ ꯑꯣꯏꯔꯣ ꯄꯨꯝꯅꯃꯛ ꯑꯣꯏꯔꯣ ꯑꯔꯦꯝꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯥꯎꯕ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫
ꯏꯃꯨꯡꯗ ꯅꯥꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯂꯥꯡꯂꯦꯟꯗꯤ ꯃꯆꯥꯅꯨꯄꯥꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯥꯎꯕꯒ ꯔꯥꯙꯥꯈꯣꯏꯒꯤ ꯑꯃꯟꯕ ꯌꯨꯝ ꯑꯗꯨꯗ ꯐꯖꯅ ꯁꯦꯝꯗꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥ ꯑꯗꯨ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯁꯤꯡꯗ "ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯀꯝꯗꯧꯅ ꯂꯩꯔꯝꯒꯅꯤ? ꯃꯄꯨꯟꯁꯤꯗ ꯊꯕꯛ ꯀꯔꯤꯃꯠꯇ ꯁꯨꯗꯅ ꯂꯩꯔꯛꯄꯅꯤ꯫ ꯃꯥꯅ ꯀꯝꯗꯧꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯝꯒꯅꯤ? ꯏꯃꯥ ꯃꯥꯒꯤ ꯈꯟꯕꯗ ꯋꯥꯈꯜ ꯑꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ." "ꯍꯩ, ꯀꯥꯟꯅꯗꯕ ꯃꯤꯒꯤ ꯋꯥꯈꯜ ꯈꯟꯒꯅꯨ, ꯅꯁꯥꯗꯣ ꯍꯦꯟꯅ ꯁꯣꯛꯅꯅꯕꯅꯤ꯫ ꯃꯥꯕꯨ ꯀꯅꯥꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ ꯍꯥꯏꯒꯦ? ꯃꯁꯥꯅ ꯆꯠꯆꯈꯤꯕꯅꯤ꯫ ꯋꯥꯔꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ." ꯂꯥꯡꯂꯦꯟ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯏꯆꯥ ꯇꯣꯝꯕꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯗꯅ ꯑꯩꯕꯨ ꯁꯤꯔꯗ꯭ꯔꯅꯤ? "ꯑꯁ, ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨꯅꯦ꯫ ꯁꯦ ꯊꯣꯛ, ꯑꯩꯅꯅꯦ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯑꯃꯨꯛ ꯀꯧꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯥꯛꯑꯒꯅꯤ." ꯑꯁꯣꯝꯗꯅ ꯅꯥꯎꯕ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯊꯕꯛ ꯁꯨꯕ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯟꯕ ꯆꯠꯇꯨꯅ ꯏꯃꯨꯡ ꯄꯨꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯔꯥꯙꯥꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯝꯃꯤ꯫ "ꯔꯥꯙꯥ, ꯅꯪꯁꯦ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯗ꯭ꯔꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯑꯩꯒꯤꯗꯤ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕꯁꯦ, ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ꯫ ꯉꯁꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯨꯝ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ꯫ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯅꯪꯒꯤꯗꯃꯛꯇ ꯂꯦꯡꯗꯅ ꯂꯩꯗꯣꯏꯅꯤ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯂꯥꯡꯂꯦꯟ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯅꯥꯎꯕ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ "ꯏꯃꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯏꯃꯥꯒꯤ ꯑꯔꯣꯏꯕ ꯁꯛꯇꯝꯗꯨ ꯎꯕ ꯐꯪꯍꯧꯗ꯭ꯔꯤ꯫ ꯏꯃꯥꯅ ꯑꯩꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯋꯥꯔꯧꯔꯝꯒꯅꯤ꯫ ꯁꯦ ꯀꯞꯀꯅꯨ, ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯇꯥꯏꯕꯪꯄꯥꯜꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕ ꯉꯥꯛꯇꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯙꯥꯅ ꯃꯥꯒꯤ ꯅꯨꯄꯥ ꯅꯥꯎꯕꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯅꯣꯡꯌꯥꯏꯗ "ꯌꯨꯝꯁꯤꯗ ꯊꯕꯛ ꯁꯨꯅꯕ ꯃꯤ ꯑꯃꯇ ꯊꯝꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ. ꯍꯩ, ꯆꯥꯛ ꯏꯟꯖꯥꯡ ꯈꯛꯇ ꯊꯣꯡꯕꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯕ ꯊꯕꯛꯅꯣ? ꯍꯣ, ꯉꯝꯗ꯭ꯔꯦ, ꯀꯅꯥꯅꯕꯨ ꯉꯝꯗꯣꯏꯅꯣ? ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯏꯇꯣꯝꯇꯅ ꯆꯥꯛ ꯊꯣꯡꯉꯤ. ꯅꯣꯡꯃꯗ ꯏꯆꯦꯅ ꯃꯇꯦꯡ ꯀꯩꯝꯇ ꯄꯥꯡꯕꯤꯗꯦ. ꯍꯥꯟꯅ ꯏꯅꯥꯎ ꯂꯩꯔꯤꯉꯩꯗꯗꯤ ꯋꯥꯔꯝꯗꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯦ. ꯑꯦ, ꯅꯣꯏꯁꯤꯁꯨ ꯆꯥꯛ ꯊꯣꯡꯕ ꯈꯛꯇꯕꯨ ꯊꯣꯡꯃꯤꯟꯅꯕ ꯌꯥꯕꯁꯤꯕꯣ? ꯍꯣ, ꯑꯩꯅꯗꯤ ꯍꯥꯏꯕꯅꯤ, ꯑꯩꯅ ꯑꯌꯨꯛꯇ ꯊꯣꯡꯉꯁꯨ ꯅꯨꯃꯤꯗꯥꯡꯗꯤ ꯏꯆꯦꯅ ꯊꯣꯡꯉꯣ ꯍꯥꯏꯅ. ꯑꯗꯨꯕꯨ ꯇꯥꯁꯤꯟꯅꯗꯦ. ꯑꯩꯁꯨ ꯍꯌꯦꯡꯗꯒꯤ ꯆꯥꯛ ꯊꯣꯡꯉꯔꯣꯏ. ꯑꯌꯨꯛ ꯉꯟꯇꯥ ꯍꯦꯛ ꯍꯧꯒꯠꯄꯒ ꯏꯄꯥꯝꯗ ꯆꯠꯇꯨꯅꯅꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯍꯜꯂꯛꯈꯤ." ꯍꯥꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ. ꯑꯩꯕꯨꯗꯤ ꯅꯈꯣꯏꯗ ꯂꯥꯛꯇꯨꯅ ꯆꯥꯔꯁꯨ ꯌꯥꯏ. ꯑꯗꯨꯕꯨ ꯄꯥꯕꯨꯡꯗꯤ ꯀꯃꯥꯏ ꯇꯧꯕ? "ꯑꯣ, ꯑꯩꯗꯤ ꯈꯪꯗ꯭ꯔꯦ. ꯍꯥꯏꯈ꯭ꯔꯗꯤ ꯍꯥꯏꯈ꯭ꯔꯦ." ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯄꯥꯝ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯣꯏꯁꯤꯟꯕꯗꯨ ꯎꯔꯒ ꯅꯣꯡꯌꯥꯏꯅ "ꯑꯁꯦꯡꯕꯒꯤ ꯅꯪ ꯅꯄꯥꯝ ꯆꯠꯇꯣꯏꯔꯣ?" "ꯍꯣꯏꯅꯦ, ꯆꯠꯇꯣꯏꯅꯤ. ꯅꯪꯁꯨ ꯍꯣꯔꯦꯟꯅꯦ ꯏꯄꯥꯝꯂꯣꯝꯗ ꯂꯥꯛꯑꯣ." "ꯑꯁ, ꯅꯣꯏꯁꯤꯗꯤꯕ, ꯄꯥꯕꯨꯡꯅ ꯈꯪꯉꯛꯑꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ." "ꯑꯩ ꯆꯠꯂꯦ. ꯍꯣꯔꯦꯟꯅꯦ ꯄꯥꯕꯨꯡꯅ ꯍꯪꯉꯛꯑꯗꯤ ꯃꯄꯥꯝꯗ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯕꯒꯤ ꯆꯠꯂꯦ ꯍꯥꯏꯌꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤ ꯃꯄꯥꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯂꯝꯖꯤꯡꯕꯒꯤ ꯅꯨꯄꯤ ꯔꯣꯖꯤꯗꯤ ꯃꯅꯥꯎ ꯊꯣꯏꯕꯤꯅ ꯆꯥꯛ ꯊꯣꯡꯂꯝꯂꯅꯤ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯣꯅꯧꯅ "ꯍꯥꯏ, ꯅꯈꯣꯏꯕꯨ ꯀꯅꯥꯝꯇ ꯍꯧꯒꯠꯇ꯭ꯔꯕ꯭ꯔꯣꯅꯦꯍꯦ? ꯊꯦꯡꯉꯦꯅꯦꯍꯦ, ꯍꯧꯒꯠꯅꯔꯣꯅꯦ." ꯅꯣꯡꯌꯥꯏꯁꯨ ꯃꯄꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ "ꯍꯥꯏ, ꯕꯨꯡꯉꯣ, ꯊꯣꯏꯕꯤꯗꯤ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯅꯦ?" "ꯍꯧꯒꯠꯂꯦ ꯄꯥꯕꯨꯡ, ꯃꯥꯗꯤ ꯃꯄꯥꯝꯗ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯈ꯭ꯔꯦ." "ꯑꯣ, ꯑꯗꯨꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯇꯤ ꯀꯅꯥꯅ ꯊꯣꯡꯅꯤ?" "ꯏꯇꯩꯃ ꯂꯩꯔꯝꯒꯅꯤꯌꯦ, ꯃꯥꯅ ꯊꯣꯡꯉꯁꯨ ꯌꯥꯔꯦ ꯀꯩꯅꯣ." "ꯃꯥꯕꯨ ꯆꯥꯛ ꯊꯣꯡꯕꯕꯨ ꯍꯩꯔꯝꯒꯗ꯭ꯔꯅꯦ?" "ꯍꯩꯔꯝꯒꯅꯤ ꯀꯩꯅꯣ, ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯆꯥꯛ ꯊꯣꯡꯕ ꯍꯩꯇ꯭ꯔꯗꯤ ꯂꯣꯏꯔꯦ." ꯃꯇꯝ ꯑꯗꯨꯗ ꯂꯝꯖꯤꯡꯕꯗꯨ ꯍꯧꯒꯠꯇꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯝꯖꯤꯡꯕ ꯎꯕꯗ ꯇꯣꯅꯧꯅ "ꯂꯝꯖꯤꯡꯕ, ꯏꯃꯧ ꯔꯣꯖꯤꯗꯣ ꯍꯧꯒꯠꯂꯣ ꯍꯥꯏꯌꯨ. ꯅꯅꯥꯎ ꯅꯨꯄꯤ ꯊꯣꯏꯕꯤꯁꯨ ꯃꯄꯥꯝꯗ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ. ꯑꯗꯨꯅꯅꯦ ꯑꯌꯨꯛꯀꯤ ꯆꯥꯛꯁꯦ ꯃꯥꯅ ꯊꯣꯡꯉꯨ ꯍꯥꯏꯌꯨ." ꯂꯝꯖꯤꯡꯕ ꯍꯣꯏ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ "ꯇꯥꯕ꯭ꯔꯣ, ꯇꯥꯕ꯭ꯔꯣ, ꯍꯧꯒꯠꯂꯣ. ꯅꯅꯥꯎ ꯅꯨꯄꯤꯁꯨ ꯃꯄꯥꯝꯗ ꯊꯕꯛ ꯑꯃ ꯆꯠꯅꯤ ꯍꯥꯏ. ꯉꯁꯤꯗꯤꯅꯦ ꯆꯥꯛꯁꯦ ꯅꯪꯅ ꯑꯣꯏꯅ ꯊꯣꯡꯗꯣꯛꯎꯔꯣ.
ꯇꯜꯂꯦ ꯑꯩꯒꯤ ꯍꯧꯒꯠꯄꯒꯤ ꯃꯇꯝ ꯋꯥꯠꯂꯤ ꯑꯗꯨ ꯃꯇꯝꯗ ꯌꯧꯗ꯭ꯔꯤ ꯐꯥꯎꯗꯅꯦ ꯑꯩ ꯍꯧꯒꯠꯄ ꯉꯝꯃꯣꯏ ꯑꯗꯨꯗꯤ ꯑꯌꯨꯛꯀꯤ ꯆꯥꯛꯁꯤ ꯆꯥꯔꯔꯣꯏꯁꯦ ꯍꯥꯏꯔꯣ ꯑꯩꯅ ꯅꯠꯇ꯭ꯔꯗꯤ ꯆꯥꯛ ꯊꯣꯡꯅꯕ ꯃꯤ ꯂꯩꯇ꯭ꯔꯕꯣ 이몽기 타박 수는 아블레이리바 누비미 암레이버도 아두대기 아마 통할로 바붕나 야루이 세 하걸로 ngasi kakta thonggadabaniba aina ngamoi haidi ngamoi hairedana lamjingbana haimanbadagi roji tanna tanna hogalaklami asumna matam khara haukhirami rojiga thoibiga chak thongbagi jinda pawdana duna khanaraklami thoibidi magi nupa nongyai puraga mapamda leirurani haiduna yum thadokduna chatkhirami nongyaisu magi nupibu nungshibana magi nupigi mapamda leibudu yarami Rosina magi nupada ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯏꯄꯥꯝꯗ ꯂꯩꯔꯨꯔꯁꯤ ꯑꯩꯅꯦ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕ ꯉꯝꯃꯣꯏ ꯆꯥꯛ ꯊꯣꯡꯅꯅꯕ ꯃꯤ ꯊꯝꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯅꯨꯄꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯗꯤ ꯄꯥꯕꯨꯡꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯗꯣꯏꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯅꯕ ꯃꯤ ꯂꯩꯔꯤꯁꯤꯗꯤ ꯃꯣꯏꯅ ꯑꯗꯨꯝ ꯌꯦꯡꯁꯤꯟꯖꯅꯤ ꯍꯌꯦꯡ ꯅꯣꯏ ꯄꯥꯕꯨꯡꯁꯦ ꯂꯩꯈꯤꯗꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯁꯦꯕ ꯌꯥꯔꯣꯏꯗ ꯆꯥꯛ ꯊꯣꯡꯅꯅꯕ ꯃꯤ ꯊꯝꯁꯦ ꯍꯥꯏꯕꯗꯣ ꯄꯥꯕꯨꯡꯗ ꯍꯥꯏꯈꯤꯒꯦ ꯑꯩ ꯑꯁ ꯇꯜꯂꯦ ꯍꯥꯏꯔꯨꯔꯅꯨ ꯆꯥꯛ ꯊꯣꯡꯕꯒꯤ ꯋꯥꯐꯝ ꯈꯛꯇ ꯅꯠꯇꯦ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯂꯩꯕ ꯐꯪꯗꯦ ꯑꯥꯗ ꯏꯄꯥꯝꯗ ꯂꯩꯕꯗꯨꯒ ꯌꯥꯝ ꯈꯦꯠꯅꯩ ꯑꯗꯨꯗꯤ ꯃꯁꯥꯅ ꯈꯦꯠꯅꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩ ꯍꯥꯏꯕꯁꯤꯒ ꯃꯧ ꯑꯣꯏꯕ ꯍꯥꯏꯕꯁꯤꯒ ꯍꯣ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯗꯤ ꯏꯄꯥꯝꯗ ꯂꯩꯔꯨꯔꯅꯤ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯔꯒꯅ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯣ ꯅꯨꯡꯁꯤꯗ꯭ꯔꯒꯅꯅꯦ ꯅꯄꯥꯁꯤꯒ ꯂꯩꯃꯤꯟꯅꯧ ꯂꯝꯖꯤꯡꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ ꯑꯁꯨꯝꯅ ꯂꯝꯖꯤꯡꯕꯁꯨ ꯃꯄꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯅꯧꯗꯤ ꯃꯆꯥ ꯃꯃꯧꯁꯤꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯄꯦꯟꯗꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯄꯩꯁꯥ ꯄꯥꯏꯖꯔꯕꯁꯨ ꯁꯪꯁꯥꯔꯁꯤꯗ ꯃꯥꯒꯤꯗꯃꯛꯇ ꯀꯅꯥꯝꯇ ꯂꯩꯇꯕꯒꯨꯝ ꯅꯥꯏꯇꯣꯝ ꯇꯥꯔꯕꯒꯨꯝꯅ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯗꯨꯗ ꯃꯇꯣꯝꯇ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯅꯅꯕ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯕꯨꯡꯅ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯀꯅꯥꯁꯨ ꯂꯩꯇꯕꯒꯨꯝꯅ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯁꯤꯗ ꯅꯇꯣꯝꯇ ꯂꯩꯔꯤꯕꯗꯤ 이붕어 lamjingba amadi nongyaido kauba yadabro pabungsu nasa solagli kaubani adubu makhoi yumsida laao haiba yade makhoi yamna phatte isa ngamde haibagi makhoida paudi thabani adubu nongmata aigi anaba hangba yumsida lakte isa solaglaba matam asidade icha imongna seba tawbudo pamlakli ngasidi imau sakthibira radhado ningsinglakli ma leiramlabadi इंसान अहाव अहाव पिजद आईगी सेवा निथि जना तौबिरमगनी आई यामना निंगमक्तरी मखोइदो खमदोंना लेरमगनी असी हाइदुना तोनो मपी इरा चेंदुना कपचरमि असोमदसु नावबदो मपा मसा ngamde हाइदुना पाउ ताबदा यामना नुंगाइतना मागी नुपी रादादा नुपी पाबुंगदो अहलगा ओइसिलपगी मसा ngamde इयाम्बा अनिदुसु यावोंग इंदुना लोइना लेख्रे अखोइ पाबुंगदो मखोइना अमता यंगसिनबिद्रे हाय अस याम नुंगाइति ममा मपासिंगना मचासिंगबु चावननबा योगलकलगा मचासिंगना चावरगलबा मतमदा ममा मपाबु यंगसिनबिदबसे याम नुंगाइति साउसु याम साउनिंगी मखोइगी मरकता इसु यावरिबनि अइना बाबुंगबु सावरिबनि हाइदुना नोंमदा फावबा मागी अनाबा हंगबु चटपिदे पुमनमक्से अइना थोखनबनि आइगी तुंग इलकपदगी नंगी मरि मता लोइना काइना हले राधा अदुमाइना हाइगनु पुमनमक्से लाइबक्ता सुमाइना थोआ हाइना तमनबगिनि अदो हयेंग अचा अथक पुरगा पाबुंगे अनाबा हंगबु चलुसि पाबुंगना अखोइबु चंगबु चंगहनबिगद्राने चंगहनगनिदा कइगी चंगहलोइदबनि अइसे मागी अपोपा मचाना मागी थमोइदा अइबु नुसिबदि सुइदना फावरमगनि फरे अदुदि हयेंग पुननबा कैथेलदगी अचा अथक करि करिनु खरे लैरुखिगे असि हाइदुना राधा कैथेलदा चटखिरमि असुमना नुमित अदुमा हौखिरमि तोनौ मसा ngamdabadagi hogotpa phawba ngamdana phamungda hiptuna leiram mahak phamungda potha pothaduna macha mamau singbu ningsingduna leirami mane heni ningsinglibadi mamau atombiga macha nupa atombaga ne heni ningsinglami icha nupa atombaga imau nupi atombiga tho ngasidi yamna ningsingi makhoido hauji aige inakta laklabadi onthokna nuwaikranida tonauna मचानुपा अतोंबा अमदी ममौ नुपीबु सोलिंगै तंजादुदा नावबगा राधागसु अचा अथक खरा पुरकलगा युम अदुदा यौरकलमी मखोय अनिना यौरकपदा मखोय युमदा थबक सुननबा लेबि नुपीदु थोरकलदुना इबुंग नावबा लाइरो इनमरदासु यौरई इमुंगदा चंगसी
ꯄꯥꯕꯨꯡꯗꯨ ꯃꯁꯥ ꯉꯝꯗꯕꯒꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯐꯥꯎꯕ ꯉꯝꯗꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅꯇ ꯂꯩꯔꯕꯅꯤ꯫ ꯅꯈꯣꯏ ꯂꯥꯛꯄ ꯆꯞ ꯆꯥꯔꯤ꯫ ꯄꯥꯕꯨꯡꯅ ꯅꯈꯣꯏꯕꯨ ꯌꯥꯝꯅ ꯁꯣꯟꯖꯔꯝꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯀꯨꯕꯣꯛꯅ ꯑꯃꯨꯛ ꯆꯩꯔꯛꯀꯗ꯭ꯔꯥ ꯈꯜꯂꯝꯕꯅꯤ꯫ ꯔꯥꯙꯥ ꯅꯨꯄꯤꯗꯨꯅ ꯃꯀꯨꯕꯣꯛꯅ ꯃꯈꯣꯏꯕꯨ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕ ꯇꯥꯔꯒ ꯀꯤꯕ ꯈꯔꯗꯤ ꯐꯔꯝꯃꯤ꯫ ꯅꯥꯎꯕ ꯃꯄꯥꯅ ꯐꯃꯨꯡ ꯑꯗꯨꯗ ꯃꯁꯥ ꯏꯁꯣꯟ ꯁꯣꯟꯗꯨꯅ ꯀꯅꯥꯁꯨ ꯂꯩꯇꯕꯒꯨꯝꯅ ꯂꯩꯔꯝꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ "ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯂꯥꯛꯏ"꯫ ꯃꯆꯥꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯇꯣꯟꯅꯧ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ "ꯏꯄꯥꯒꯤ ꯑꯇꯣꯝꯕ, ꯅꯈꯣꯏ ꯂꯥꯛꯂꯤꯕ꯭ꯔꯥ? ꯏꯄꯥꯒꯤ ꯅꯥꯛꯇ ꯆꯪꯉꯨ꯫ ꯏꯄꯥ ꯅꯈꯣꯏꯕꯨ ꯂꯥꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯂꯤꯕꯅꯤ"꯫ ꯅꯥꯎꯕ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯐꯝꯊꯗꯨꯅ ꯃꯄꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ "ꯄꯥꯕꯨꯡ, ꯅꯆꯥ ꯌꯥꯝꯅ ꯂꯥꯟꯅꯤ꯫ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯆꯥꯅ ꯃꯇꯝ ꯀꯌꯥ ꯄꯥꯕꯨꯡꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ꯫ ꯏꯆꯥ ꯂꯥꯟꯗꯦ, ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯤ꯫ ꯑꯄꯣꯛꯄ ꯏꯆꯥ ꯐꯥꯎꯕ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯄ ꯉꯝꯕ ꯑꯩꯗꯤ ꯃꯄꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯄꯥꯕꯨꯡ꯫ ꯏꯃꯧ ꯔꯥꯙꯥꯁꯨ ꯂꯥꯛꯂꯤꯕ꯭ꯔꯥ? ꯍꯣꯏ ꯄꯥꯕꯨꯡ, ꯄꯥꯕꯨꯡꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯅꯃꯧꯅ ꯄꯥꯕꯨꯡꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤ꯫ ꯁꯛꯊꯤꯕꯤ ꯅꯃꯧꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯑꯩꯅ ꯄꯨꯖꯔꯛꯂꯤꯕꯁꯤ ꯃꯇꯪꯗꯤ ꯄꯥꯕꯨꯡꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯃꯁꯤꯅ ꯅꯃꯧꯕꯨ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯤ ꯍꯥꯏꯅ ꯈꯟꯖꯒꯦ꯫ ꯏꯀꯨꯒꯤ ꯔꯥꯙꯥ, ꯏꯃꯧꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯏꯀꯨ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦꯅꯦꯍꯦ꯫ ꯏꯃꯧꯒꯤ ꯃꯐꯝꯗ ꯏꯀꯨꯅ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯍꯥꯛ ꯏꯀꯨꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ ꯄꯥꯕꯨꯡ, ꯄꯥꯕꯨꯡꯗꯤ ꯂꯥꯟꯗꯦ꯫ ꯅꯃꯧꯅ ꯁꯛꯊꯤꯕꯤ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯅ ꯄꯨꯝꯅꯃꯛ ꯑꯁꯦ ꯊꯣꯛꯍꯟꯕꯅꯤ꯫ ꯏꯃꯧꯗꯤ ꯁꯛ ꯊꯤꯖꯔꯕꯁꯨ, ꯂꯥꯏꯔꯕꯤ ꯑꯣꯏꯖꯔꯕꯁꯨ ꯃꯒꯨꯟ ꯂꯩꯕꯤ, ꯅꯨꯔꯥ ꯈꯨꯗꯣꯡ ꯂꯩ꯫ ꯉꯁꯤꯗꯒꯤ ꯅꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯅꯈꯣꯏ ꯑꯅꯤ ꯅꯠꯇꯅ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯉꯁꯤꯗꯒꯤ ꯄꯥꯕꯨꯡꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯎꯕꯅ ꯃꯄꯥ ꯇꯣꯟꯅꯧꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯔꯝꯃꯤ꯫ ꯔꯥꯙꯥꯗꯤ ꯃꯀꯨꯕꯣꯛꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯑꯃꯗꯤ ꯃꯥꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯕ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯥꯎꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯙꯥꯗ "ꯀꯩꯅꯣ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯤꯗꯨꯕꯣ? ꯑꯦ, ꯃꯤꯁꯦ ꯅꯣꯛꯑꯗꯤ ꯑꯉꯥꯎꯕ ꯍꯥꯏꯅꯕ꯭ꯔꯥ? ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯤꯅꯣꯕ? ꯍꯔꯥꯎꯕꯒꯤ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯒꯤ? ꯀꯩꯒꯤ ꯍꯔꯥꯎꯔꯤꯕ? ꯀꯔꯤ ꯃꯔꯝꯒꯤ? ꯑꯗꯨꯕꯨꯔꯣ, ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯅ ꯍꯔꯥꯎꯅ ꯂꯧꯁꯤꯟꯕꯤꯕ, ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒꯤ꯫ ꯏꯁ, ꯑꯗꯨꯒꯤꯗꯃꯛꯇꯕꯣ? ꯍꯣꯏ, ꯅꯪꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯅꯠꯂꯝꯗꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯃꯤꯀꯨꯞ ꯑꯗꯨꯅꯤ꯫ ꯐꯥꯒꯤ ꯇꯧꯕꯅꯤ, ꯑꯩꯒꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛ ꯑꯗꯨ꯫ ꯑꯗꯣ ꯅꯪꯁꯦ ꯍꯟꯗꯛꯇꯤ ꯅꯁꯛꯀꯁꯦ ꯌꯥꯝꯅ ꯐꯖꯈꯠꯂꯛꯄꯒꯨꯝ ꯇꯧꯏꯀꯣ꯫ ꯐꯖꯈꯠꯂꯛꯇ꯭ꯔꯗꯤ ꯃꯤꯁꯤꯡꯁꯦ ꯊꯤꯗꯨꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯄꯣꯠꯇꯦ꯫ ꯋꯥꯈꯜꯕꯨ ꯅꯨꯡꯉꯥꯏꯔꯗꯤꯅꯦ ꯃꯁꯛ ꯂꯣꯏꯅ ꯐꯖꯈꯠꯂꯛꯄꯅꯤ꯫ ꯑꯁ, ꯑꯗꯨꯗꯤ ꯅꯪꯁꯦ ꯅꯁꯛ ꯐꯖꯈꯠꯂꯛꯅꯕ ꯅꯨꯡꯇꯤꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯕ ꯇꯥꯔꯦ꯫ ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯦ ꯃꯤꯅ ꯇꯥꯔꯗꯤ ꯅꯣꯛꯅꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯇꯣꯟꯅꯧ ꯃꯃꯧ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯅ ꯅꯨꯡꯇꯤꯒꯤ ꯅꯤꯡꯊꯤꯖꯅ ꯁꯦꯕꯥ ꯇꯧꯕꯤꯕꯗꯒꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯐꯒꯠꯂꯛꯂꯝꯃꯤ꯫ ꯇꯣꯟꯅꯧꯅ ꯃꯃꯧ ꯅꯨꯄꯤꯗ "ꯕꯦꯃꯥ, ꯄꯥꯕꯨꯡꯁꯤ ꯑꯦꯟꯁꯥꯡ ꯆꯥꯕ ꯌꯥꯔꯕ꯭ꯔꯣ?" "ꯌꯥꯔꯅꯤꯌꯦ ꯄꯥꯕꯨꯡ, ꯍꯧꯖꯤꯛꯇꯤ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯅꯤꯅ." "ꯏꯁ, ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ꯫ ꯏꯄꯥꯗꯤ ꯏꯃꯧꯅ ꯊꯣꯡꯕ ꯏꯟꯁꯥꯡꯗꯣ ꯆꯥꯗꯕ ꯀꯨꯏꯔꯦ꯫ ꯍꯥꯎꯕꯅꯤꯗ ꯏꯃꯧꯅ ꯊꯣꯡꯕꯗꯣ꯫ ꯉꯁꯤꯗꯤ ꯆꯥꯕ ꯐꯪꯂꯅꯤꯗꯅ ꯌꯥꯝꯅ ꯍꯔꯥꯎ꯫ ꯑꯩꯗꯤ ꯆꯥꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯂꯕꯅꯤ." ꯔꯥꯙꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯀꯩꯒꯤ ꯐꯪꯉꯣꯏꯗꯣꯏꯅꯣ ꯄꯥꯕꯨꯡ? ꯑꯗꯣ ꯄꯥꯕꯨꯡ, ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯨꯒꯦ?" "ꯏꯃꯧꯅ ꯊꯣꯡꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯊꯣꯡ꯫ ꯑꯩꯒꯤꯗꯤ ꯏꯌꯥ ꯌꯥꯏ꯫ ꯏꯃꯧꯅꯕꯨ ꯊꯣꯡꯂꯕꯗꯤ ꯏꯍꯥꯎꯗ ꯍꯥꯎ." "ꯑꯗꯨꯗꯤ ꯄꯥꯕꯨꯡ, ꯀꯥꯡꯁꯣꯏ ꯑꯃ ꯇꯧꯔꯒ ꯑꯃꯅ ꯏꯔꯣꯜꯂꯒꯦ." "ꯍꯣꯏ ꯍꯣꯏ, ꯄꯥꯕꯨꯡꯗꯤꯅꯦ ꯃꯇꯝ ꯀꯨꯏꯅ ꯏꯟꯁꯥꯡ ꯆꯥꯗ꯭ꯔꯕꯅꯤꯅ ꯆꯥꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ꯫ ꯅꯪ ꯈꯔ ꯊꯨꯅ ꯆꯥꯛꯇꯣ ꯊꯣꯡꯅꯅꯕ ꯇꯧꯔꯨꯔꯣ." ꯔꯥꯙꯥ ꯍꯣꯏ ꯍꯥꯏꯔꯒ ꯆꯥꯛ ꯊꯣꯡꯅꯅꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫
ꯔꯥꯙꯥꯅ ꯃꯀꯨꯕꯣꯛꯀꯤ ꯅꯤꯡꯊꯤꯖꯅ ꯁꯦꯕꯥ ꯇꯧꯕꯤꯕꯁꯤ ꯎꯔꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯔꯥꯙꯥꯕꯨ ꯊꯥꯒꯠꯅꯔꯝꯃꯤ꯫ ꯇꯣꯅꯧꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯊꯥꯒꯠꯄ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯧ ꯅꯨꯄꯤ ꯔꯥꯙꯥꯕꯨ ꯑꯄꯣꯛꯄ ꯃꯆꯥꯅꯨꯄꯤ ꯑꯃꯒꯨꯝꯅ ꯈꯟꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯇꯣꯅꯧꯅ "ꯏꯀꯨꯒꯤ ꯔꯥꯙꯥ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦꯅꯦꯍꯦ?" ꯔꯥꯙꯥꯁꯨ ꯃꯀꯨꯕꯣꯛꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ "ꯀꯩ ꯍꯥꯏꯒꯦ ꯄꯥꯕꯨꯡ? ꯁꯦ ꯏꯀꯨꯅ ꯅꯪꯒꯤꯗꯃꯛꯇ ꯐꯤꯔꯣꯜ ꯈꯔ ꯂꯩꯕꯤꯔꯛꯄꯅꯤ, ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨ." ꯔꯥꯙꯥ ꯍꯔꯥꯎꯅ ꯃꯀꯨꯕꯣꯛꯅ ꯃꯥꯒꯤꯗꯃꯛꯇ ꯂꯩꯕꯤꯔꯛꯂꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ "ꯑꯌꯥ ꯄꯥꯕꯨꯡ, ꯌꯥꯝ ꯐꯖꯩꯌꯦ, ꯃꯆꯨꯁꯤꯁꯨ ꯑꯩꯅ ꯄꯥꯝꯕꯗꯨꯃꯛꯅꯤ꯫ ꯄꯥꯕꯨꯡꯗꯤ ꯐꯤꯔꯣꯜ ꯈꯟꯕ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨꯗꯤ ꯂꯩꯈꯤꯗꯕ ꯅꯃꯥꯗꯨꯒ ꯅꯨꯡꯁꯤꯅꯔꯤꯉꯩꯗ ꯑꯌꯥꯝꯕ ꯅꯃꯥꯒꯤ ꯐꯤꯖꯣꯜꯁꯤꯡꯗꯣ ꯑꯩꯅ ꯂꯩꯕꯤꯈꯤꯕ ꯉꯥꯛꯇꯅꯤ." "ꯑꯗꯨꯗꯤ ꯄꯥꯕꯨꯡꯅ ꯏꯃꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯅꯦ." "ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ꯫ ꯑꯗꯨꯗꯤ ꯐꯤꯖꯣꯜꯁꯤꯡꯗꯣ ꯊꯝꯖꯤꯜꯂꯨꯔꯣ, ꯄꯥꯕꯨꯡꯅꯦ ꯊꯕꯛ ꯆꯠꯀꯗꯕ ꯑꯃꯨꯛ ꯂꯩ꯫ ꯏꯃꯧꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯍꯥꯎꯅ ꯆꯥꯔꯒ ꯆꯠꯀꯦ." ꯔꯥꯙꯥꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯃꯀꯨꯕꯣꯛꯅ ꯃꯥꯒꯤꯗꯃꯛꯇ ꯂꯩꯕꯤꯔꯛꯄ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯅꯧ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯃꯗꯤ ꯌꯥꯏꯃꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯃꯤ꯫